하왜? 아니 얌짱인 듯이 시네. 근데 한자 해야. 나 오카이게 지행지 또이 간또 한게. 아니 말로 이동안 다 닥절라디네. ꯌꯥꯝꯅ ꯃꯨꯟꯕꯗꯣ ꯏꯁꯤꯡ ꯁꯪꯂꯞ ꯇꯧꯔ ꯌꯥꯎꯕꯗꯣ ꯑꯗꯨꯅ ꯄꯥꯝꯃꯦ ꯎꯁꯣꯏ ꯎꯇꯤ ꯇꯥꯔꯦꯍꯦ ꯉꯁꯤꯗꯤ ꯁꯤꯒꯤ ꯍꯩꯕꯨꯡ ꯃꯍꯩ ꯍꯥꯏꯁꯦ ꯍꯩꯕꯨ ꯀꯧꯋꯦꯕ ꯁꯤꯅ ꯍꯩꯕ꯭ꯔꯥ ꯃꯅꯥ ꯅꯠꯇꯕ ꯃꯍꯩ ꯄꯥꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯍꯩꯕꯣꯡꯒꯨꯝꯕꯅꯦ ꯊꯤꯗꯣꯛꯑꯒꯦ ꯈꯦꯆꯤ ꯊꯣꯡꯒꯦ ꯇꯧꯔꯒ ꯑꯩꯅ ꯊꯣꯡꯈꯤꯗꯕꯗꯣ ꯑꯗꯣ ꯉꯁꯤ ꯊꯣꯡꯖꯔꯛꯑꯒꯦ ꯈꯦꯆꯤꯒꯤ ꯁꯤꯗ ꯃꯔꯣꯏ ꯃꯄꯥꯡ ꯂꯩꯔꯦ ꯑꯗꯣ ꯈꯦꯆꯤꯒꯤ ꯍꯋꯥꯏꯅꯤ ꯁꯤꯗ ꯂꯩꯖꯔꯦ ꯁꯤꯒ ꯑꯗꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤ ꯊꯥꯛꯑꯒ ꯀꯩꯅꯣꯝꯃ ꯈꯦꯆꯤ ꯑꯃ ꯍꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯌꯦꯟꯗꯦꯝꯁꯤꯅꯦ ꯁꯦꯕꯣꯠꯁꯤꯅꯦ ꯀꯥꯔꯣꯟꯁꯤꯅꯦ ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯤꯅꯦ ꯑꯂꯨꯁꯤꯃ ꯊꯥꯛꯑꯒ ꯁꯥꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯉꯧꯊꯣꯡ ꯑꯃ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯃꯪꯒꯟꯁꯤꯅꯦ ꯎꯁꯣꯏꯁꯤꯅꯦ ꯑꯗꯒꯤ ꯆꯦꯡꯁꯤ ꯈꯤꯇꯪ ꯍꯥꯞꯀꯅꯤ ꯌꯥꯝ ꯍꯥꯞꯄꯣꯏ ꯆꯒꯦꯝꯁꯦ ꯑꯗꯨꯒ ꯃꯪꯒꯟ ꯀꯟꯇꯛꯁꯤ ꯈꯔ ꯑꯃ ꯍꯥꯞꯀꯅꯤ ꯑꯗꯨꯒ ꯎꯇꯤ ꯑꯃ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯨꯒ ꯁꯦ ꯍꯩꯕꯣꯡꯒꯨꯝꯕꯅꯦ ꯍꯩꯕꯨ ꯃꯍꯩꯅꯦ ꯁꯤ ꯁꯤꯡꯖꯨ ꯁꯨꯔꯛꯀꯗꯣꯏꯅꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝꯁꯨ ꯆꯥꯔꯝꯒꯅꯤ ꯑꯗꯣ ꯆꯥꯗꯕ ꯃꯤꯁꯨ ꯃꯊꯪꯗ ꯌꯦꯡꯕꯤꯌꯣꯕ ꯁꯤ ꯑꯃ ꯁꯤꯡꯖꯨ ꯁꯨꯖꯔꯛꯑꯒꯦ ꯉꯁꯤꯒꯤ ꯑꯗꯣ ꯑꯩ ꯁꯦꯝ ꯁꯥꯅꯕ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩ ꯈꯦꯆꯤꯒꯤ ꯍꯥꯞꯅꯕ ꯈꯦꯆꯤ ꯍꯥꯟꯅ ꯊꯣꯡꯗꯣꯏꯅꯦ ꯃꯣꯔꯣꯛꯁꯦ ꯍꯥꯟꯅ ꯈꯥꯏꯗꯣꯛꯑꯒꯦ ꯑꯩꯅ ꯃꯣꯔꯣꯛ ꯈꯪꯗꯦ ꯑꯗꯒꯤ ꯃꯔꯣꯏ ꯈꯪꯗꯦ ꯂꯣꯏꯅ ꯆꯥꯝꯊꯣꯛꯑꯒ ꯃꯇꯨꯡ ꯃꯃꯥꯡ ꯀꯪꯍꯜꯂꯒ ꯊꯝꯃꯕꯅꯦꯕ ꯆꯣꯠ ꯆꯣꯠ ꯂꯥꯎꯔ ꯅꯨꯡꯉꯥꯏꯇꯦꯅ ꯃꯣꯔꯣꯛ ꯈꯥꯏꯕ ꯂꯣꯏꯔꯦ ꯈꯦꯆꯤꯒꯤ ꯃꯍꯤ ꯊꯥꯡꯒꯠꯄ ꯍꯧꯔꯦ ꯃꯍꯤ ꯊꯥꯡꯒꯠꯂꯒ ꯃꯍꯤ ꯊꯥꯡꯒꯠꯂꯦ ꯈꯦꯆꯤꯒꯤ ꯃꯍꯤꯁꯦ ꯁꯧꯔꯦ ꯍꯋꯥꯏꯁꯦ ꯍꯥꯞꯆꯜꯂꯒꯦ ꯍꯋꯥꯏꯁꯦ ꯉꯥꯛꯇꯪ ꯁꯧꯍꯟꯗꯣꯏꯅꯦꯕ ꯍꯩꯔꯤꯕꯣꯞ ꯊꯥꯛꯆꯜꯂꯒꯦ ꯑꯗꯒꯤ ꯁꯤꯡ ꯈꯔꯒ ꯊꯥꯛꯆꯟꯒꯦ ꯁꯤꯡꯁꯦ ꯑꯄꯧꯕ ꯈꯤꯇ ꯈꯪꯀꯛꯀꯦ ꯈꯨꯠꯅ ꯍꯦꯛꯇ ꯊꯥꯛꯂꯛꯑꯒꯦ ꯌꯥꯝ ꯊꯜꯂꯦ ꯑꯩ ꯍꯥꯞꯆꯟꯕꯗ ꯁꯤꯡ ꯑꯀꯪꯕꯁꯤꯗ ꯉꯥꯛꯇꯪ ꯁꯧꯍꯜꯂꯀꯥꯟꯗꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯑꯃꯨꯛ ꯊꯥꯛꯀꯦ ꯍꯧꯖꯤꯛꯇꯩ ꯊꯥꯛꯆꯜꯂꯗꯤ ꯁꯣꯝꯗꯅ ꯎꯇꯤ ꯊꯥꯡꯒꯠꯂꯒꯦ ꯎꯌꯥꯟ ꯊꯥꯡꯒꯠꯂꯦ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯀꯔꯤꯝꯇ ꯃꯄꯣꯠ ꯊꯥꯛꯇ꯭ꯔꯤꯉꯩꯗ ꯁꯣꯗꯥ ꯕꯥꯒꯞꯁꯦ ꯃꯍꯤ ꯏꯪꯉꯤꯉꯩꯗ ꯊꯥꯛꯆꯜꯂꯒꯦ ꯎꯇꯤꯁꯦ ꯉꯁꯤꯗꯤ ꯈꯔ ꯌꯥꯝꯅꯤ ꯌꯥꯔꯦ ꯍꯋꯥꯏꯁꯦ ꯁꯧꯔꯦ ꯃꯆꯨꯒ ꯊꯨꯝꯒ ꯍꯥꯟꯅ ꯊꯥꯛꯆꯟꯒꯦ ꯊꯨꯝ ꯊꯥꯛꯆꯜꯂꯒ ꯈꯔ ꯄꯠꯊꯅꯕ ꯍꯥꯏꯇꯥꯔꯦ ꯍꯋꯥꯏ ꯊꯨꯅ ꯃꯨꯟꯅꯕ ꯈꯦꯆꯤꯒꯤ ꯌꯥꯎꯕꯅꯤꯅ ꯊꯨꯝꯁꯦ ꯈꯤꯇꯪ ꯌꯥꯝ ꯊꯥꯛꯑꯅꯤ ꯃꯆꯨ ꯑꯃꯨꯛ ꯊꯥꯛꯆꯜꯂꯒꯦ ꯃꯆꯨꯁꯦ ꯑꯩꯈꯣꯏꯗꯤ ꯐꯗꯤ ꯐꯕꯅꯦ ꯑꯇꯛꯄꯅꯤꯅ ꯁꯤ ꯊꯥꯛꯑ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯤ ꯃꯆꯨꯁꯦ ꯃꯇꯨꯡ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯑꯅꯤ खितंग वाटता तौदे माले मोरोक तेकपसे खरा अमगा थाकचलगे होरेन थावदा खितंग अमगा ngौगे खेची यामे अदना मोरोक से खयाम थाकन आइना ngसाइ चेंगजे कंगनबा इन सुमाइ चामथोका थम्मेबा तो सिदा घी खितंग तोटके चामदबदंग तौले यामे इजे सुमाइना ओखाइगे चेंगजिदा तोइ कन तौहनगे तोटहनबा हाइतारे फौम यावखा हवाइगासे ngahak सौहनलबनिना चेंगजि सुजलगे आइना हुजि घी तोछनबदो चेंगजे सुजलबनिना
나박비지 그럼 탁sanꯈ꯭ꯔꯒꯦ. 호렌 타우도ꯁꯨ ꯉꯧꯗꯣꯏꯅꯦꯕ. ꯑꯗꯨ ꯍꯧꯖꯤꯛ ꯁꯤ ꯈꯔ ꯑꯃ ꯊꯥꯛꯆꯟꯈ꯭ꯔꯒꯦ. ꯈꯤꯇꯪ ꯀꯩꯀꯩꯁꯤ ꯊꯥꯛꯈꯤꯕꯒꯤ ꯆꯦꯡ ꯍꯩꯖꯤꯟꯕꯁꯦ ꯑꯃꯨꯛꯇꯪ ꯇꯧꯔꯛꯀꯦ. ꯑꯩꯅ ꯃꯔꯣꯏꯗꯣ ꯉꯟꯇꯥ ꯊꯥꯛꯆꯜꯂꯗꯤꯅꯦ ꯌꯥꯝꯅ ꯃꯨꯟꯕꯗꯣ ꯏꯁꯪ ꯁꯪꯂꯞ ꯇꯧꯔ ꯌꯥꯎꯕꯗꯣ ꯑꯗꯨꯅ ꯄꯥꯝꯃꯦ ꯌꯥꯛꯀꯦ. ꯌꯥꯔꯅꯤ. ꯃꯍꯤꯒꯗꯤ ꯆꯠꯂꯦ ꯆꯥꯔꯝꯃꯤꯍꯦ. ꯁꯤ ꯁꯧꯔꯦ ꯃꯍꯤ ꯑꯗꯨꯅ ꯍꯋꯥꯏꯁꯦ ꯍꯥꯞꯆꯜꯂꯒꯦ. ꯁꯤꯒꯤꯁꯦ ꯃꯪꯒꯟ ꯉꯥꯛꯇꯅꯦ. ꯁꯤ ꯆꯒꯦꯝꯁꯦ ꯑꯩꯅ ꯆꯥꯝꯊꯣꯛꯑꯦ. ꯈꯤꯇꯪꯁꯤꯃ ꯍꯥꯞꯄꯒꯦ. ꯈꯦꯆꯤꯒꯤ ꯁꯨꯃꯥꯏꯅ ꯁꯩꯁꯤꯗ ꯃꯔꯣꯏ ꯃꯄꯥꯡꯁꯤ ꯇꯧꯔꯒ ꯍꯩꯖꯤꯟꯗꯣꯏꯅꯦ. ꯁꯤ ꯈꯦꯆꯤꯗ ꯍꯩꯖꯤꯟꯅꯕ ꯁꯣꯛ ꯇꯧꯗꯣꯏꯅꯦꯕ. ꯊꯥꯎꯁꯦ ꯃꯨꯜꯂꯦ. ꯇꯦꯖꯄꯥꯠ ꯃꯅꯥꯁꯦ ꯊꯥꯗꯔꯒꯦ. ꯃꯤꯊꯤ ꯈꯔ ꯑꯃ ꯍꯥꯞꯄꯒꯦ. ꯃꯊꯛꯀꯤꯁꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯑꯃꯒ ꯉꯧꯁꯟꯒꯦ. ꯈꯔ ꯎꯏ ꯎꯏ ꯂꯥꯎꯅ ꯌꯥꯎꯅꯅꯕ. ꯌꯥꯔꯦ ꯁꯤ ꯍꯩꯖꯤꯜꯂꯒꯦ. ꯑꯗꯨꯒ ꯑꯣꯠꯈꯥꯏꯔꯒ ꯌꯥꯏꯁꯜꯂꯗꯕꯅꯤ. ꯀꯩꯅꯣꯗꯤ ꯈꯦꯆꯤꯗꯤꯅꯦ ꯆꯥꯛ ꯑꯣꯜꯍꯟꯕ ꯌꯥꯗꯦꯕ. ꯍꯋꯥꯏꯗꯩ ꯄꯦꯊꯣꯛꯂꯛꯑꯦꯕ. ꯑꯗꯨꯅ ꯇꯧꯔꯒ ꯍꯩꯖꯤꯜꯂꯦ. ꯑꯗꯨ ꯑꯣꯠꯈꯥꯏꯕ ꯂꯣꯏꯔꯦ. ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯦ ꯌꯥꯏꯔꯒꯦ. ꯎꯇꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯃꯪꯒꯟ ꯀꯟꯇꯛꯀ ꯆꯦꯡꯒ ꯍꯥꯞꯆꯜꯂꯦ. ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯟꯕꯅꯦ ꯑꯅꯤꯗꯣ. ꯃꯪꯒꯟ ꯃꯄꯨꯝꯁꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ. ꯑꯗꯩ ꯎꯁꯣꯏ ꯍꯥꯞꯆꯜꯂꯛꯑꯅꯤ. ꯂꯣꯏꯔꯦ. ꯎꯁꯣꯏꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ. ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯑꯗꯣ ꯎꯇꯤꯁꯤꯗ ꯎꯁꯣꯏꯁꯦ ꯍꯦꯛꯇ ꯆꯥꯅꯤꯡꯉꯤꯅꯦ ꯃꯍꯤ ꯃꯍꯤ. ꯈꯪꯗꯦ ꯌꯥꯝꯃꯜꯂꯗ꯭ꯔꯥ ꯈꯪꯗꯦ ꯈꯔ ꯈꯥꯛꯑꯒꯦ. ꯊꯥꯛꯀꯦ ꯇꯧꯅꯤ ꯊꯥꯛꯆꯜꯂꯣꯏꯌꯦ ꯊꯥꯛꯆꯜꯂꯒꯦ. ꯑꯃꯨꯛꯇꯪ ꯂꯨꯞꯍꯟꯒꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ. ꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯁꯤꯃꯇꯪ ꯊꯥꯛꯀꯦ. ꯑꯗꯒꯤ ꯁꯤꯒꯤ ꯅꯄꯥꯛꯄꯤ ꯑꯩ ꯉꯁꯥꯏ ꯈꯔ ꯀꯨꯝ ꯁꯣꯏꯕꯁꯤꯅꯦ. ꯅꯥꯀꯨꯞꯄꯤꯁꯤꯅꯦ ꯊꯥꯛꯆꯜꯂꯒꯦ. ꯎꯁꯣꯏ ꯎꯇꯤ ꯇꯥꯔꯦꯍꯦ ꯉꯁꯤꯗꯤ. ꯎꯇꯤꯁꯦ ꯃꯩ ꯂꯩꯊꯔꯒ ꯁꯧꯍꯜꯂꯤꯉꯩꯗ ꯁꯤ ꯁꯣꯏꯗꯣꯛꯑꯒꯦ ꯁꯤꯡꯖꯨꯒꯤꯁꯦ. ꯑꯁꯤ ꯁꯤꯡꯖꯨ ꯍꯥꯏꯇꯥꯔꯦꯅꯦ. ꯃꯈꯣꯝ ꯊꯣꯛꯏꯁꯤ ꯅꯞꯊꯣꯛꯀꯦ. ꯁꯤꯒꯤ ꯍꯩꯕꯨꯡ ꯃꯍꯩ ꯍꯥꯏꯁꯦ ꯍꯩꯕꯨ ꯀꯧꯋꯦꯕ ꯁꯤꯅ. ꯍꯩꯕ꯭ꯔꯥ ꯃꯅꯥ ꯅꯠꯇꯕ. ꯃꯍꯩ ꯄꯥꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯍꯩꯕꯣꯡꯒꯨꯝꯕꯅꯦ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯤꯡꯖꯨꯒ ꯑꯣꯏꯅ ꯁꯤ ꯉꯥꯛꯇ ꯑꯗꯨꯝ ꯆꯥꯕ ꯃꯔꯣꯏ ꯊꯥꯛꯑꯒ. ꯐꯁꯨ ꯐꯕ ꯍꯥꯎꯁꯨ ꯍꯥꯎꯕ. ꯑꯗꯒꯤ ꯁꯨꯔꯁꯨ ꯌꯥꯏꯌꯦ. ꯁꯣꯏꯗ꯭ꯔꯁꯨ. ꯑꯩꯈꯣꯏ ꯍꯩꯕꯣꯡ ꯁꯨꯕꯗꯧꯅ ꯁꯨꯔꯒ ꯆꯥꯕꯗꯣ. ꯇꯨꯃꯤꯠꯀꯗꯤ ꯆꯪꯗꯦꯗꯣ. ꯍꯩꯕꯣꯡꯁꯨ ꯈꯤꯇꯪ ꯂꯤꯔꯗꯤ ꯇꯨꯃꯤꯠ ꯌꯥꯝ ꯆꯪꯒꯜꯂꯦꯕ. ꯍꯋꯥꯏꯁꯤꯒꯤ ꯂꯣꯏ ꯃꯨꯜꯂꯦ. ꯑꯗꯨꯅ ꯎꯇꯤꯁꯦ ꯁꯣꯛ ꯇꯧꯁꯜꯂꯒꯦꯅ ꯁꯦ ꯇꯧꯔꯤꯁꯤ ꯎꯇꯤꯒꯤꯁꯦ. ꯈꯤꯇꯪ ꯍꯥꯞꯆꯜꯂꯦ ꯁꯨꯃꯥꯏꯅ. ꯑꯩꯅ ꯊꯥꯎꯁꯦ ꯌꯥꯝ ꯌꯥꯝꯍꯟꯗꯕꯅꯦꯕ. ꯘꯤꯁꯨ ꯊꯥꯛꯂꯛꯈꯤꯅꯦꯕ. ꯑꯩꯗꯤ ꯘꯤ ꯊꯥꯛꯄ ꯆꯥꯅꯤꯡꯉꯦꯕ. ꯍꯩꯅꯕ ꯍꯥꯏꯇꯥꯔꯦ ꯃꯅꯝꯗꯣ. ꯑꯗꯨꯝ ꯍꯥꯞꯆꯜꯂꯒꯦ. ꯌꯥꯝꯅ ꯈꯇꯪ ꯌꯥꯝ ꯊꯥꯛꯑꯦ. ꯍꯋꯥꯏꯁꯦ ꯂꯣꯏꯅ ꯃꯀꯨ ꯅꯥꯟꯊꯣꯛꯇꯅ ꯀꯥꯏꯔꯦꯕ. ꯁꯤꯅ ꯑꯃꯨꯛ ꯉꯧꯊꯣꯡ ꯇꯧꯕꯒꯤ ꯁꯥꯛꯀꯤ ꯊꯥꯎ ꯍꯩꯔꯒꯦ. ꯊꯥꯎ ꯃꯨꯜꯂꯦ. ꯁꯤ ꯁꯥꯛ ꯇꯧꯅꯕꯅꯦ. ꯇꯦꯖꯄꯥꯠ ꯊꯥꯗꯔꯒꯦ. ꯃꯤꯊꯤ ꯈꯤꯇꯪ ꯍꯥꯞꯀꯦ. ꯃꯤꯊꯤ ꯍꯥꯞꯄꯒ ꯃꯔꯣꯏ ꯌꯥꯝ ꯇꯞꯅ ꯍꯥꯞꯄ ꯌꯥꯗꯦ. ꯃꯔꯣꯏ ꯍꯥꯞꯆꯜꯂꯒꯦ. ꯇꯥꯗꯣꯏꯕ. ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯍꯥꯞꯆꯜꯂꯒꯦ. ꯁꯤꯡ ꯈꯔ ꯍꯥꯞꯆꯜꯂꯒꯦ. ꯑꯗꯒꯤ ꯃꯆꯨ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒꯦ. ꯃꯔꯨ ꯃꯔꯥꯡ ꯍꯥꯟꯅ ꯊꯥꯛꯈꯤꯒꯦ. ꯃꯔꯨ ꯃꯔꯥꯡꯁꯦ ꯍꯥꯟꯅ ꯊꯥꯛꯈꯤꯒꯦ. ꯌꯥꯝ ꯊꯥꯛꯑꯁꯨ ꯑꯣꯏꯅ ꯊꯥꯛꯑꯒꯦ. ꯌꯥꯅꯤ ꯌꯥꯝ ꯐꯕꯅꯤ. ꯃꯣꯔꯣꯛ ꯃꯀꯨꯞ ꯈꯤꯇꯪ ꯑꯃ ꯊꯥꯛꯀꯦ. ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯈꯤꯇꯪ ꯑꯃꯒ ꯊꯥꯛꯆꯟꯒꯦ. ꯑꯀꯪꯕꯁꯤ ꯊꯥꯛꯑꯦ.
ꯀꯨꯞꯁꯨ ꯃꯊꯪ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤ ꯁꯦꯕꯣꯠꯅꯦ ꯁꯦꯕꯣꯠ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦ ꯑꯗꯩ ꯀꯥꯔꯣꯠꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯈꯤꯇꯪ ꯑꯣꯠꯈꯤꯒꯦ ꯑꯂꯨꯒ ꯍꯋꯥꯏ ꯑꯁꯥꯡꯕ ꯑꯃ hawai asam yang makan lagi, alu juga makan lagi. Ano mungkin apa thang ra đó gì thì đừng thang cái này làm tháo dạ đấy nó nguội rồi đấy gì tadi con thạc rất là thang rồi này tadi con để thạc rất là cái đó là thang rồi đấy rồi đấy cái gì rồi đấy aina kobi masoi kha zo after le yendem ga kobi masoi ga ni sina thong tàu của yendem thì hào này xin là cồn tuệ này sạc cả cho đi này đấy học cho làm thịt thân lên có tụi cả thay gì này đấy học tăng này cái tàu được ra ôi cái thầm rồi nữa nè hơi thắt chân đi mà đang ốp kia mà nó kia chỉ dầu đấy mà sạc nó mới là nghe con làm gì hấp lên chỉ còn kia hấp đấy vậy cái cái kia à rồi cả cà rô lô xe bò lô hỏa sang gì lên đi mỗi tàu có sạc gì em chăn này vậy ngồi xuống cái mùn đấy mình thật là ngon tăng ngon vậy còn thác sắt lagi, jangan dulu sat lagi. Rồi lo sat lagi. Cái nó sẽ ngari cái mồ cái miết là cái thằng miết thum chú thải. Xí cái tàu cái su lagi, sẽ ít là nako pini, xí là tôi nín khô cả thắc bài cái này. ngari cái mồ cái này xem đấy mà nằm lại in hình gì vậy mà rồi thắc nako pini han thắc cho là phải tôi nako pini hapa hao mà nè đó rồi tôi sẽ là ăn gì chạm rồi bạn nhìn nó ra nó bạ hapa hao rồi đi cùng thạc lên tầng của khoai hạt vào đây chỉ thì đồ cái trái này 시기 마루이 cái 마루랑 떨어 시 아무 이제 많이 가자 산도 또 산도 있네도 cả đi hao rồi anh nói chạy xem maru이 thì phải nó cao cả tầm sân nhiều dễ lôi đấy cái gì chú lôi đấy tí chú lôi đấy tôi xa nó hấp bao hồi cái nó xí đi không được cái xa rồi tham na được xa nhỉ cái gì thì tham na được xa cái nó mà làm gì
ꯁꯨꯃꯥꯏꯅ ꯆꯈꯥꯏꯔꯒ ꯈꯔ ꯍꯥꯞꯆꯤꯟꯈꯤꯒꯦ ꯌꯥꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯦꯡꯀꯣꯠꯇꯒ ꯍꯥꯞꯄꯔꯣꯏ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯖꯣꯔ ꯖꯣꯔ ꯍꯩꯖꯤꯜꯂꯒ ꯆꯥꯔꯗꯕꯁꯦ ꯁꯤꯅꯦꯁꯦ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯈꯣꯠꯊꯔꯗꯕꯅꯤ ꯁꯨꯃꯥꯏꯅ ꯁꯤꯡꯖꯨꯁꯤꯅ ꯁ꯭ꯋꯥꯏꯗ ꯍꯥꯞꯀꯗꯕꯅꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯍꯥꯞꯄꯦ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯃꯍꯥꯎ ꯈꯛꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯎꯁꯣꯏ ꯃꯄꯥꯛꯁꯦ ꯑꯩꯅ ꯄꯥꯅ ꯁꯣꯏꯕꯒꯤꯅꯤ ꯄꯗꯥꯛ ꯄꯗꯥꯛ ꯂꯥꯎꯔꯤꯁꯦ ꯆꯥꯛꯈꯣꯝꯗ ꯍꯥꯟ ꯆꯥꯈꯤ ꯈꯦꯆꯤꯁꯦ ꯊꯨꯝ ꯆꯞ ꯆꯥꯔꯝꯃꯦ ꯍꯥꯎꯋꯦ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯕꯁꯦ ꯁꯤꯅꯤ ꯑꯝꯇ ꯍꯥꯟ ꯆꯥꯈꯤꯒꯦ Một khảo tôi hả hay buông là đi hè là hậu ạ mà nó cái gì đó chả ấm tàu chăm cha này bạn thấy không sạc số hào đấy sạc số hào đấy chi số hào đấy chi số hào đấy cái gì thùng chập trái ngasi di matang di daigi video je lo senjar ge matang video da mo nar je